Class 10, 12 की examination Matam December 19 da Laothokkani. Union Education Minister Ramesh Pokhriyalna Kumza 2021 ge CBSE ge Class 10 amadi 12 ki examination Matam tha asigi 19 da Laothoklagani haina mahaki Twitter account da thagalakre haina agency dagi phangba paw amana haire. Paw aduna makha tana pallivadi Union Education Minister Ramesh Pokhriyalna mahaki Twitter account da December 19 gi nungthil pung tarukta Kumza 2021 ge CBSE ge Class 10 amadi 12 ki examination schedule Laothoklagani haina post upload tawrakhi. Nakal amaromda Central Board of Secondary Education CBSE ge maikaidagi hauzik phawbada Kumza 2021 ge examination schedule adu January amadi February phawbadi online examination amata pangthokkiroi tawigumbasung board asigi examination ase online ki khuthangda chatharoi haiba wafamsing lauthokhiba leikre. Panba yabadi leibak asida COVID-19 ki laichat sandokpa horakpadagi sahi asigi March dagi leibak sinba thungbada leiriba mahiloisang sing khudingmak thingjinduna lakhibani. Laichat asigi phibam khara phagalakpa state kharada sahi asigi October thadagi tangkak naina akhana bakanglon singi makhada hangdoknaba thawang paikhatkiba leirabasu state ayambada school sing thingjinduna leiribani. CBSE gi examination singsu March dagi yaithokhibadagi alternative assessment scheme gi kuthangda examination pangthoktuna result lauthokhibani haina agency dagi phangba paw aduna makhatana hairi. Manipur gi oinasu class 10 amadi 12 ki exam gi oinasu postpone tawbagi plan leite haina education minister Sorokhaibam Rajen na phongdokre. Wafam ase ngarang all secretary leiba mahaki office chamber da pawmi singa unabagi thoram amada phongdokhibane. Messi na Barcelona ase mahaki thawaini haire makha leithabagi de phongdoktre. Lionel Messi na Barcelona club ase mahaki thawaini haina phongdokle. Adubu nongmaijing numita sandokhiba Lionel Messi gi interview amada Catalan Jain asida makhatana leithaduna sanakhigadra haiba wahang amagi de Messi na paukhum piba tawdana tumina laisinki. Spanish TV channel amada piba interview amada Messi na coach Ronald Koeman gi lamjing makhada sanabada apen maphawi hairi. Mamangi season da mahakna Barcelona thadoklaga chatnaba hotnaba adugi matangda hangba wahang amagi paukhumda Lionel Messi na matam aduda masada club hongdokpa matang lakle khanbadagi Barcelona thadoknaba hotnakhi. Adubu Barca gi hanagi president Josep Maria Bartomeu na thingjinduna laikhibadagi yanadaba saunaba kayagi marakta season loiba phauba Barcelona da sanakhi hairi. Messi na Barcelona da sanabagi contract ki matam mathang thada loiraga de contract matam loiraba matungdagi de Messi masana apamba club ama khallaga sanabagi ayaba leirani. Matang asida hangba wahangi paukhum piraduna Messi na Barcelona ase mahaki di thawaini club ase nungsijabagi mathakta Barcelona City asibusu nungsijai ayhaki isasing City asida pokbani mamang season gi kalen tha matamda club asida sanabada nungaitaba matang oikhi. Madu matam kharagi mamangdagi oirakhibani madugi maram mayam ama lei. Hojikti Bartomeu mafam thadokre coach sille anowa president ama January 13 da khallagani. Hairiba thabaksing ase loiraba matung sahi 13 suraba Messi na makhatana Barcelona da sanava natraga sanadaba haibadu warep lawgani. Hojiki oinadi Barcelona da sanavada nungaitaba mata leite haire. Club asi sel thumgi oiba awaba tangkak ama mayoknari haibadu khangdaba natte. Maram asina club asida Brazilian Neymar amuk halakpa yai haina ngangnari basi chumgadaba mande haina Messi na phongli. 2021 sahi ase khwaidagi wathok lanthok leiba sahi ama oigane prediction singnaba kayana thalaba 2020 sahi ase numit kharanigi manungda loiragane. Masiga iroinana miyamna anauba asa amaga loinana lakadoriba chahi 2021 ase ngaire. Hairiba chahi ase kari oigadagi haina tungi poram sana uba wangangloi kayana phongdoknari. Marak asida Bulgaria gi prophet Baba Benga gi laifauda lakadoriba chahi 2021 ase malem gi waina awaba kayana pik thalaba amadi wathok lanthok kaya mayok nagadaba chahi oigani. Prophecy asigi matung inna US ki president oiramba Donald Trump ase
khudong thiningai oiba laina kayana nagani Baba Benga gi laifausing asi achumba ngakto oiri Baba Benga gi asengba maming asi Bengelia Pandeva Dimitrova kawi mahak ing lising amaga chamapan taramathoi da poe aduga lising amaga chamapan hompu tarukta laikhidavane mahak na sidringagi mamangda ing lising mangaga humbudra mapan phawbagi prediction tawramkhi thawdok kayada mahak na piramba prediction asi chumi haina praman tawkhre mahak na pikiba prediction gi manungda chumi haina praman tawkhraba sing adugi manungda US da Obama na president oirakpa 9/11 da World Trade Center terrorist attacks athakiba sisu amane Baba Benga gi prediction asigi matung inna lakadoriba chahi 2021 asi Fattaba ahumna pungadaba oibana anoba chahi asi khudong thiba kayana pikthan malem asida leiriba miyamna dharamada yumpham oiraga khaibum tanarakani Fattaba ahumna amato oina punduna mapangal kalaba dragon amana malem asi paisingani masida China na mapangal kanba hengalakpaga loinana malem asi paisinba yabagi phibamda lakani sahi asida Russia da thawan michak mathi meteoroid tagani masina natural disaster thoktuna malem asi loiba yabagi akiba leibaga loinana Europe da chemical attacks athaba yabagi chection warol supiri Hairi ba matam asida European continent asi pungloi loibagi phibamda lakani malem asi cancer laina chauna mayok nagani Europe ta economy lekha tagani Russia gi president Vladimir Putin hadanabagi plot tawrakani masagi leibak manungda Putin gi punsi asi hena khudong thibagi chang asi hengalakani US president Donald Trump aruba laina naduna brain trauma mayok naduna mana phawba pangba yai malem asi khudong thiba kaya ama mayok nagani masina miyam gi wakhalon da hongba lakani Bulgaria gi maming leiraba prophet Baba Benga asi masagi chahi tarakani thoi surakwa matamda mamit tangkhi adumak putung da thokadaba kaya asibu uba ngambagi sakti adu piramkhi loinana loisilakpada khangjinbada kanaba topic tulsi managi cha thakpana kidney da leiba nungsing tumhanba ngamme tulsi managi cha thakpana kidney da leiba nungsing irailaina tumhanba ngamme tulsi mana chang naina thakpana uric acid ki level hanthanbada ngamme kidney da leiba nungsing tumhanba ngamhanba acid su marang kaina yawe nongmada tulsi mahi chamas ama thakpana kidney nung leibadagi ngakthokpa ngamme masigi mathakta ising marang kaina thakpana kidney da anauba nungsing form tawba ngamde masina kidney da leiba toxin sing lauthokhibada natana track da leiba nungsing tengthokpada su mateng pangi karigumba mahau yawba potsai sing charuba matung ising glass nipan thaklabadi kidney da nungna chingba form tawba ngamde tulsi mana cha chang naina thakpa asinasu nungi laina singdagi ngakthokpa ngamme madu natragana champra mahi chang naina thakpana calcium stone sing form tawba ngamde apikpa nung singsu irai laina thugaiba ngamme nung sing thugaibada mateng pangbada natana champra mahi ase haksang dasu kanaba kaya piri